ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯈꯔ ꯍꯦꯟꯅ ꯀꯣꯃꯦꯗꯤ ꯑꯣꯏꯕ, ꯃꯤꯌꯥꯝꯗꯁꯨ ꯍꯦꯟꯅ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯄꯤꯕ ꯉꯝꯒꯗꯕ ꯋꯥꯔꯤ ꯑꯃꯅꯤ ꯈꯟꯖꯩ꯫ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯑꯅꯧꯕ ꯋꯥꯔꯤꯗ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯗꯨꯒ ꯀꯔꯝꯕ ꯄ꯭ꯂꯣꯠ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯋꯥꯔꯤꯁꯤ ꯇꯥꯔ ꯈꯪꯕꯤꯔꯒꯅꯤ꯫ ꯇꯥꯕꯤꯔꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯅꯨꯃꯤꯠ ꯑꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯔꯨ ꯀꯣꯛꯄ ꯃꯁꯛ ꯃꯇꯧ ꯁꯤꯠ ꯅꯥꯟꯕ ꯁꯛꯇꯝ ꯑꯃꯅ ꯗꯂꯥꯜ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯇꯣꯝꯇ ꯐꯝꯂꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯁꯤꯡꯌꯥ ꯌꯩꯔꯔꯤ꯫ ꯀꯥꯎꯕ ꯉꯝꯗꯦ, ꯋꯥꯍꯩ ꯑꯁꯤ ꯑꯗꯨꯃꯛ ꯃꯉꯣꯟꯗ ꯁꯣꯟꯊꯥꯡ ꯌꯩꯔꯔꯤ꯫ ꯇꯞꯅ ꯇꯞꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯁꯣꯜꯂꯛꯏ꯫ ꯉꯁꯤ ꯑꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡꯅꯤ꯫ ꯂꯥꯛꯂꯣ, ꯑꯩꯒꯤ ꯅꯥꯛꯇ ꯊꯣꯔꯛꯂꯣ꯫ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯁꯛꯇꯝ ꯎꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯕ ꯉꯝꯗꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤꯗꯤ ꯄꯥꯡꯒꯜꯅꯤ, ꯅꯪꯅ ꯑꯩꯒꯤꯗꯤ ꯊꯧꯅꯥꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ꯫ ꯍꯦ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯀꯦꯁꯨ, ꯂꯥꯛꯂꯣ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ꯫ ꯋꯥꯍꯩ ꯑꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯁꯤꯡꯌꯥ ꯌꯩꯕ ꯃꯇꯝ ꯑꯁꯤꯗ ꯐꯝꯂꯤꯕ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯦꯆꯨ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯇꯣꯏꯅ ꯀꯧꯔꯝꯂꯤꯕ, ꯃꯥꯕꯨ ꯂꯥꯎ ꯂꯥꯎ ꯍꯥꯏꯔꯝꯂꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯔꯨ ꯀꯣꯛꯄ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯨ ꯀꯣꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯁꯨ ꯅꯨꯄꯥꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯃꯔ ꯍꯥꯏꯕꯗꯨꯁꯨ ꯅꯠꯇꯦ, ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯇꯣꯏꯅ ꯀꯧꯔꯝꯃꯤ, ꯃꯥꯕꯨ ꯇꯣꯏꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒ ꯄꯨꯜꯂꯤꯉꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯗꯂꯥꯟꯁꯤꯒꯤ ꯃꯊꯛꯇ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯑꯗꯨꯉꯩ ꯃꯇꯝ ꯑꯃ ꯄꯨꯟꯈꯤꯕ, ꯂꯣꯏꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯑꯣꯏꯈ꯭ꯔꯦ꯫ ꯊꯥꯕꯨꯡ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯦ꯫ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯏꯖꯔꯛꯄ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯗꯂꯥꯜ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯃꯊꯣꯟꯗ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯆꯤꯡꯂꯦꯝꯕ ꯀꯧꯏ꯫ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯆꯤꯡꯂꯦꯝꯕ, ꯅꯪ ꯂꯥꯛꯑꯣ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤ, ꯅꯪ ꯂꯥꯛꯑꯣ꯫ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯗꯂꯥꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯁꯤ ꯊꯣꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯆꯤꯡꯂꯦꯝꯕꯕꯨ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯃꯥꯡꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯐꯅꯌꯥꯝꯅ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯂꯩꯔꯝꯕ ꯀꯥ ꯑꯁꯤꯁꯨ ꯃꯥꯅ ꯂꯥꯛꯈꯤꯗꯕ, ꯑꯗꯨꯒ ꯃꯥꯒ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯩꯔꯝꯕꯁꯨ ꯃꯈꯣꯏꯁꯨ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯆꯠꯅꯈꯤꯕꯗꯒꯤ ꯀꯅꯥꯃꯠꯇ ꯀꯥ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯈꯛꯀꯤꯗꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯂꯥꯏꯔꯤꯛ, ꯃꯥꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯀꯥ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯍꯧꯔꯤ꯫ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡꯗꯤ ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯨꯅꯈ꯭ꯔꯦ꯫ ꯌꯨꯝꯕꯨ ꯑꯁꯤꯅ ꯀꯥ ꯑꯁꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯅꯧꯕ ꯅꯧꯅ ꯇꯨꯏꯁꯟ ꯇꯝꯕꯁꯤꯡꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯃꯈꯣꯏꯒꯤ ꯀꯥ ꯕꯔꯥ ꯊꯤꯕ ꯂꯥꯛꯑꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯍꯨꯝꯁꯨꯕ ꯗꯂꯥꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯩꯅꯕ ꯌꯨꯝꯕꯨꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯌꯨꯝꯕꯨꯁꯨ ꯆꯤꯡꯂꯦꯝꯕꯅ ꯀꯨꯏꯅ ꯂꯥꯛꯇ꯭ꯔꯕꯗ, ꯍꯣꯏ, ꯑꯁꯤꯗ ꯀꯥ ꯑꯍꯥꯡꯕ ꯈꯔꯗꯤ ꯂꯩ, ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯊꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯔꯝꯕꯁꯤꯡꯒꯤ ꯀꯥ ꯑꯍꯥꯡꯕꯁꯨ ꯂꯩ, ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯒꯤ ꯂꯣꯟꯁꯤꯜꯂꯤꯕ ꯀꯥꯗꯨꯁꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ, "ꯑꯦ, ꯑꯁꯤꯗꯤ ꯃꯤ ꯂꯩꯔꯤꯕ꯭ꯔꯥ?" ꯌꯨꯝꯕꯨꯅ ꯈꯨꯝꯃꯤ, ꯂꯩꯗꯤ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯃꯥꯗꯤ ꯄꯥꯛ ꯂꯥꯛꯇ꯭ꯔꯦ꯫ ꯂꯥꯛꯀꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦꯗ꯫ ꯅꯈꯣꯏꯅ ꯊꯪꯅꯕ ꯀꯥ ꯑꯅꯤꯁꯤꯗꯒꯤ ꯑꯄꯥꯝꯕ ꯀꯥ ꯈꯜꯂꯣ꯫ ꯁꯣꯝꯒꯤ ꯀꯥ ꯑꯆꯧꯕꯁꯤꯗ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯌꯨꯗ꯫ ꯃꯍꯥꯛꯇꯤ ꯊꯥ 5-6 ꯁꯨꯔ ꯐꯥꯎꯕ ꯂꯥꯛꯇꯕꯁꯤꯗ ꯂꯥꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦꯗ꯫ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯝꯕꯗ ꯂꯩꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯩ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯒꯤ ꯑꯆꯧꯕ ꯀꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯦ, ꯆꯤꯡꯂꯦꯝꯕꯒꯤ ꯀꯥꯗꯗꯤ ꯃꯈꯣꯏ ꯂꯩꯇ꯭ꯔꯦ꯫ ꯌꯨꯝꯕꯨꯅꯁꯨ ꯆꯤꯡꯂꯦꯝꯕꯅ ꯂꯩꯔꯝꯕ ꯀꯥꯁꯦ ꯁꯣ ꯂꯣꯜꯂꯝꯕꯗꯨ ꯄꯣꯅꯥ ꯍꯥꯡꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯍꯟꯈꯤꯕꯗꯒꯤ ꯁꯣ ꯂꯣꯜꯂꯝꯗ꯭ꯔꯦ, ꯑꯗꯨꯝ ꯄꯣꯅꯥ ꯊꯥꯔꯒ ꯊꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯇꯣꯞꯄꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯅꯤꯅ ꯀꯌꯥ ꯀꯟꯅ ꯆꯪꯅꯗꯦ꯫ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯏ, ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯕꯔꯥꯗ ꯂꯩꯕꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯃꯈꯣꯏꯅ ꯄꯨꯟꯅ ꯇꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯡ ꯑꯁꯦ ꯇꯣꯝꯕ, ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎ ꯀꯧꯏ꯫ ꯇꯣꯝꯕꯗꯤ ꯃꯍꯧꯁꯥꯅ ꯀꯔꯟ ꯑꯗꯨꯝ ꯇꯥꯀꯜꯂꯤ꯫ ꯀꯔꯟ ꯇꯥꯕꯗ ꯅꯠꯇꯦ, ꯃꯥꯅ ꯉꯥꯡꯕ ꯋꯥꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯥꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯇꯝ ꯑꯌꯥꯕꯗ ꯋꯥ ꯑꯃ ꯉꯥꯡꯂꯕꯁꯨ ꯀꯂꯔ ꯍꯦꯟꯅ ꯊꯥꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯅꯨꯄꯥꯅꯤ꯫ ꯋꯥꯔꯤꯗꯕꯨ ꯁꯥꯔꯕꯁꯨ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯥ ꯀꯥꯗꯨꯅ ꯇꯥꯟꯅꯩ꯫ ꯈꯔꯁꯨ ꯌꯥꯎꯏ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯇꯣꯝꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯛꯄꯅꯣ ꯈꯪꯗꯦ꯫ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯆꯤꯡꯂꯦꯝꯕꯒꯤ ꯀꯥ ꯑꯗꯣ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯩꯕꯨꯗꯤ ꯉꯥꯜꯂꯤ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯀꯥꯗꯨ ꯆꯪꯉꯤ, ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯃꯥꯒꯤ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ, ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯃꯊꯪ ꯌꯦꯡꯉꯤ꯫ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯂꯝꯕ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯑꯦ, ꯁꯤꯅ ꯃꯥꯏ ꯈꯇꯥ, ꯁꯤꯅ ꯀꯔꯤ? ꯁꯤꯅ ꯂꯥꯏꯔꯤꯛ꯫ ꯑꯇꯩ ꯆꯤꯡꯂꯦꯝꯕꯅ ꯁꯦꯝ ꯁꯥꯔꯝꯕ ꯄꯤꯇ꯭ꯔꯤ ꯄꯤꯇ꯭ꯔꯥ ꯑꯇꯣꯞꯄ ꯄꯣꯠꯆꯩ ꯃꯌꯥꯝꯁꯨ ꯂꯩꯔꯤ꯫ ꯑꯦ, ꯀꯩꯒꯤꯅꯣ ꯁꯤꯅ? ꯃꯈꯨꯠ ꯃꯁꯥ ꯈꯔ ꯍꯩꯕ ꯃꯤꯔꯅꯦ? ꯀꯥꯏ ꯄꯣꯠꯆꯩꯁꯤꯡꯅꯣ ꯁꯤꯕꯣ? ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯊꯪ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯅꯣꯠꯕꯨꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯑꯃꯈꯛꯇꯪ ꯄꯥꯏꯈꯠꯂꯨꯏ, ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤ ꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯅꯣꯠꯕꯨꯛꯇꯨꯒꯤ ꯃꯅꯨꯡꯗ ꯑꯌꯦꯛꯄ ꯂꯥꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ, ꯁꯥ ꯉꯥ ꯑꯌꯥꯝꯕꯒꯤ ꯃꯈꯣꯏꯒꯤ ꯑꯌꯦꯛꯄꯁꯤꯡ ꯌꯥꯎꯏ꯫ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯥꯅ ꯎꯔꯔꯦ, ꯃꯤꯁꯨ ꯅꯠꯇꯕ, ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯃꯥꯟꯕꯣꯏ ꯃꯥꯟꯗꯕꯣꯏ ꯇꯧꯕ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯃꯈꯛ꯫ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯃꯤꯡꯁꯨ ꯊꯥꯔꯤ, ꯀꯦꯁꯨ ꯍꯥꯏꯅ꯫ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯣꯝꯕꯅ, "ꯑꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯃꯤꯁꯨ ꯅꯠꯇꯦꯅꯦ꯫ ꯑꯦ, ꯁꯥ ꯃꯥꯟꯕ꯭ꯔꯁꯨ ꯃꯥꯟꯗꯦ, ꯃꯤ ꯃꯥꯟꯕ꯭ꯔꯁꯨ ꯃꯥꯟꯗꯦ꯫ ꯊꯤꯍꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯃꯊꯛꯇꯅ ꯀꯦꯆꯨ꯫ ꯑꯦ, ꯀꯩꯅꯣ?" ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯒ ꯃꯊꯪ ꯍꯥꯡꯗꯣꯛꯏ꯫ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯀꯦꯆꯨ ꯍꯥꯏꯅ ꯃꯌꯦꯛꯅ ꯆꯥꯎꯅ ꯋꯥꯍꯩꯅ ꯏꯔꯒ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯉꯣꯟꯗ ꯁꯩꯊꯥꯕꯒꯤ ꯋꯥꯔꯣꯜ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯏꯁꯩ ꯁꯩꯔꯦꯡꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯏ꯫ ꯋꯥꯔꯣꯜꯁꯤꯡ ꯑꯗꯣ ꯃꯊꯪ ꯁꯨꯝ ꯄꯥꯔꯛꯂꯤ꯫ ꯄꯥꯕꯗꯒꯤ ꯇꯣꯝꯕ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯀꯦꯆꯨꯒ ꯍꯥꯏꯅꯤ꯫ ꯏꯁꯩꯕꯨ ꯁꯛꯄ ꯅꯨꯡꯉꯥꯏꯅꯤꯅꯦ꯫ ꯀꯦꯆꯨ, ꯀꯦꯆꯨ, ꯀꯦꯆꯨ ꯀꯦꯆꯨ ꯀꯦꯆꯨ, ꯀꯦꯆꯨ ꯀꯦꯆꯨ ꯀꯦꯆꯨ꯫ ꯀꯔꯤꯅꯣ ꯀꯦꯆꯨ ꯍꯥꯏꯁꯤꯕꯣ? ꯑꯁ, ꯎꯠꯄꯥꯠꯅꯤꯗ, ꯑꯉꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤꯗ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯦꯆꯨ ꯍꯥꯏꯅ꯫ ꯑꯁꯤꯗꯒꯤ ꯃꯊꯪ ꯌꯦꯜꯂꯛꯏ꯫ ꯌꯦꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯒꯤ ꯃꯊꯛ ꯑꯃꯅꯤꯗ ꯀꯦꯆꯨ ꯍꯥꯏꯅ ꯊꯥꯔꯒ ꯑꯇꯣꯞꯄ ꯋꯥꯍꯩꯁꯤꯡ ꯏꯔꯤꯕ, ꯃꯌꯦꯛꯅ ꯑꯇꯣꯞꯄ ꯃꯌꯦꯛ ꯈꯔꯗ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯑꯣꯡꯗ ꯃꯥꯅ ꯏꯔꯤꯕ ꯀꯌꯥꯗꯣ ꯇꯣꯝꯕꯅ ꯃꯊꯪ ꯄꯥꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯥꯎꯔꯛꯏ, "ꯑꯁ, ꯀꯥꯁꯤ ꯀꯦꯆꯨꯅ ꯄꯤꯛ ꯊꯜꯂꯤꯀꯣ! ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯀꯦꯆꯨ ꯃꯌꯥꯝ ꯑꯁꯤꯅ! ꯀꯦꯆꯨ, ꯀꯦꯆꯨ!" ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯂꯥꯎꯔꯝꯃꯤ, ꯑꯇꯩ ꯌꯦꯡꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯀꯦꯆꯨ ꯃꯌꯥꯝ ꯊꯥꯈꯤꯕꯗꯨꯅ ꯊꯣꯔꯛꯂ ꯐꯥꯎꯕꯗ ꯄꯣꯅꯥ ꯊꯥꯖꯤꯜꯂꯝꯂꯒ ꯃꯥꯗꯤ ꯑꯗꯨꯝ ꯁꯣꯜꯂ ꯆꯠꯂꯛꯏ꯫ ꯀꯦꯆꯨ, ꯀꯦꯆꯨ, ꯀꯦꯆꯨ ꯀꯦꯆꯨ ꯀꯦꯆꯨ꯫ ꯑꯁꯨꯝꯅ ꯆꯠꯂꯛꯄꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯦ꯫ ꯃꯥꯅ ꯀꯦꯆꯨ ꯁꯣꯜꯂꯒ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ, "ꯑꯦ, ꯀꯩꯗꯧꯔꯦ ꯇꯣꯝꯕ? ꯀꯦꯆꯨ ꯇꯧꯔꯨꯗꯨꯅ?" ꯇꯣꯝꯕꯅ, "ꯅꯈꯣꯏꯅ ꯈꯪꯉꯣꯏꯗ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯦꯛꯅꯤ. ꯑꯩꯁꯨ ꯀꯩꯅꯣ ꯈꯪꯗꯦ, ꯑꯗꯨꯝ ꯁꯣꯜꯂꯤꯕꯅꯤ." ꯀꯣꯛꯆꯥꯎꯅ, "ꯑꯣꯍꯣ, ꯀꯦꯆꯨ, ꯌꯥꯏꯅꯦ, ꯀꯔꯤ ꯂꯣꯟꯅꯣ ꯁꯤꯕꯣ?" ꯑꯃꯗꯨꯁꯨ, "ꯀꯩꯅꯣ ꯀꯦꯆꯨ ꯍꯥꯏꯁꯤꯕꯣ?" ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯛꯇꯪ ꯃꯇꯦꯛ ꯈꯪꯗꯕꯅ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯉꯁꯤꯗꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ
ꯆꯥꯛ ꯆꯥꯅꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡ ꯇꯣꯝꯕꯗꯤ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯇꯣꯏꯂꯦꯠ ꯆꯪꯈꯤꯔꯝꯃꯤ ꯇꯣꯏꯂꯦꯠꯇ ꯐꯝꯃꯤ ꯑꯗꯨꯒ ꯑꯗꯨꯝ ꯐꯝꯅ ꯃꯥꯅ ꯅꯝꯕꯔ 2 ꯇꯧꯔꯤꯉꯩ ꯅꯍꯥꯟ ꯃꯥꯅ ꯆꯪꯈꯤꯕ ꯅꯍꯥꯟ ꯃꯥꯅ ꯌꯦꯡꯈꯤꯕ ꯆꯤꯡꯂꯦꯝꯕꯒꯤ ꯀꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯃꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕꯣꯏ ꯀꯔꯤꯌꯣꯏ ꯃꯥꯗꯤ ꯑꯗꯨꯝ ꯁꯛꯂꯨꯔꯤ ꯁꯣꯜꯂꯨꯔꯤ ꯀꯦꯆꯨ 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 ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯁꯣꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯀꯝꯗꯣꯔꯛꯂꯤ ꯃꯥꯅ ꯈꯣꯡ ꯍꯥꯝꯂꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯁ꯭ꯄꯤꯀꯔ ꯊꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯣꯝꯕꯣ 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 ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯇꯣꯝꯕꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯣ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ ꯀꯅꯥꯃꯠꯇ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯕꯁꯨ ꯃꯉꯣꯟꯗ ꯇꯣꯝꯕ 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 ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯛꯏ ꯇꯣꯏꯂꯦꯠꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯇꯣꯝꯇꯅꯤ ꯑꯗꯨꯒ ꯀꯗꯣꯝꯗꯒꯤ ꯀꯔꯝꯕ ꯂꯥꯎꯔꯛꯂꯤꯕ ꯑꯍꯣꯕꯁꯨ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯡ ꯍꯥꯝꯃꯒ ꯌꯥꯈꯤꯗ꯭ꯔꯦ ꯀꯥꯈꯠꯈ꯭ꯔ ꯃꯥꯜꯂꯦ ꯇꯣꯝꯕ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯃꯥꯅ ꯉꯛꯅ ꯇꯝꯃꯤ ꯏꯇꯥꯎ ꯀꯣꯛꯆꯥꯎ ꯔꯟꯖꯤꯠ ꯑꯁ ꯇꯣꯏꯂꯦꯠꯇ ꯀꯩꯅꯣꯝꯃ ꯇꯧꯍꯧꯏꯅꯦ ꯀꯣꯛꯆꯥꯎꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯍꯧꯔꯕ꯭ꯔꯥ ꯑꯁ ꯅꯠꯇꯦ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯇꯣꯏꯂꯦꯠꯇ ꯐꯝꯂꯤꯉꯩ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯒ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏꯕ ꯔꯟꯖꯤꯠꯅ ꯑꯗꯨꯗꯤ ꯀꯅꯥꯅ ꯀꯣꯛꯆꯥꯎꯁꯨ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯆꯨꯝꯕ꯭ꯔꯥꯅꯦ ꯇꯣꯝꯕꯅ ꯑꯆꯨꯝꯕꯅꯤ ꯑꯩꯗꯤ ꯐꯝꯂꯒ ꯑꯗꯨꯝ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯛꯂꯤꯕꯗꯨꯒꯤ ꯁꯨꯔ ꯆꯞ ꯃꯥꯟꯅꯅ ꯇꯣꯝꯕ 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 ꯂꯥꯎꯁꯤꯜꯂꯛꯏꯅꯦ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯇꯣꯝꯕꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯊꯥꯖꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯪꯗꯨꯅ ꯇꯣꯏꯂꯦꯠꯇꯨꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯦꯡꯉꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯀꯅꯥꯃꯠꯇ ꯊꯣꯔꯛꯄꯗꯤ ꯎꯗꯦ ꯔꯟꯖꯤꯠꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯨꯕ ꯅꯪꯅ ꯀꯔꯤ ꯍꯥꯏꯕꯗ ꯈꯨꯝꯃꯛꯏꯅꯣꯕ ꯇꯣꯝꯕꯅ ꯑꯩꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯐꯝꯅ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯃꯤꯡꯗꯣ ꯑꯩꯗꯤ ꯀꯩꯅꯣ ꯈꯪꯗꯕꯅꯤꯅ ꯀꯦꯆꯨ 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 ꯑꯗꯨꯝ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯀꯥꯟꯗ ꯍꯥꯏꯕꯁꯦ ꯍꯦꯛ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯑꯁꯣꯝꯂꯣꯝꯗꯒꯤ ꯑꯗꯨꯝ ꯂꯧꯔꯛꯂꯦ ꯇꯣꯝꯕ 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 ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯇꯥꯔꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯅꯥꯅꯣ ꯃꯈꯣꯏꯅ ꯌꯥꯝꯅ ꯉꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯕꯁꯨ ꯀꯅꯥꯃꯠꯇ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯤꯡꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯊꯛꯇ ꯀꯥꯁꯤ ꯃꯊꯛꯀꯤ ꯕꯥꯜꯀꯣꯅꯤꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯐꯤꯡꯅ ꯃꯊꯛ ꯀꯥꯈꯠꯂꯛꯏ ꯃꯈꯣꯏꯅ ꯀꯥꯔꯛꯂꯤꯕꯁꯤꯁꯨ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯇꯣꯏꯂꯦꯠꯇꯨꯒꯤ ꯃꯅꯤꯡꯗ ꯚꯦꯟꯇꯤꯂꯦꯁꯟ ꯌꯥꯎꯗꯨꯅ ꯑꯍꯣꯕꯤ ꯑꯃ ꯂꯩꯔꯤ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯄ ꯈꯣꯟꯖꯦꯜꯅꯤ ꯃꯊꯛꯂꯣꯝꯗꯒꯤ ꯃꯤꯅ ꯉꯥꯡꯂꯛꯄ ꯃꯥꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏꯅ ꯃꯊꯛꯀꯤ ꯕꯥꯜꯀꯣꯅꯤꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯛꯄꯅꯤ ꯃꯊꯛ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯃꯊꯛꯇ ꯐꯝꯂꯤꯕꯗꯨꯅ ꯁꯦꯀꯦꯟꯒꯤ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯃꯈꯣꯏ ꯈꯔ ꯐꯝꯃꯅꯤ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯂꯥꯎꯔꯛꯄ ꯃꯈꯣꯏꯅ ꯉꯥꯡꯕꯗꯤ ꯅꯠꯇꯕꯅꯤ ꯃꯈꯣꯏ ꯍꯥꯏꯐꯦꯠ ꯀꯥꯔꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯐꯝꯕꯒꯤ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯃꯑꯣꯡ ꯈꯔ ꯎꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯜꯂꯤ ꯃꯤ ꯑꯇꯩ ꯂꯩꯔꯤ ꯃꯥꯜꯂꯦ ꯃꯈꯥꯒꯤ ꯐ꯭ꯂꯣꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁ ꯑꯃꯨꯛ ꯉꯥꯡꯅꯔꯒ ꯐꯔꯛ ꯇꯥꯅꯕꯅꯤ ꯇꯣꯝꯕꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯈꯣꯏꯅ ꯀꯔꯝꯅ ꯈꯪꯂꯤꯕ ꯑꯁ ꯑꯩ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯅ ꯀꯦꯖꯨ ꯄꯜꯂꯨꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯃꯤꯡ ꯀꯧꯔꯒ ꯂꯛꯅꯔꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯆꯪꯒꯦ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯅ ꯇꯣꯝꯕ ꯐꯥꯔꯝꯃꯤ ꯆꯪꯒꯅꯨ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯕꯁꯤꯡ ꯑꯗꯨꯝ ꯄꯥꯅꯔꯦ ꯐꯝꯂꯤ ꯇꯣꯝꯕ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯐꯠ ꯀꯨꯝꯊꯩ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯗꯨꯝ ꯄꯥꯔꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯛꯀꯅꯤ ꯑꯗꯨꯝ ꯄꯥꯅ ꯆꯠꯀꯅꯤ ꯂꯥꯏꯔꯤꯛ ꯄꯥꯅ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯆꯠꯈꯤꯕꯗꯨꯅ ꯍꯟꯗꯛꯃꯨꯛꯁꯨ ꯉꯁꯤꯗꯤ ꯃꯥꯅ ꯆꯤꯡꯂꯦꯝ ꯂꯩꯔꯝꯕ ꯀꯥ ꯑꯁꯤꯒꯤ ꯄꯣꯅꯥꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯇꯤ
चिलेंबगी फमुंगदुदा फम्मी अदुगा दुम पारी कदिगुम खरा निंगसिंगली कदिगुम खरा मी यिंगली अदुम यिंगलंबदगी फमुंगदुगी मथक्ता फमना लोंगना हाइथरई अदुगा लैरक्ता लोंगना पारंबदगी तोंबा ꯉꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯎꯏꯊꯔꯛꯂꯦ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯇꯣꯞꯄ ꯑꯅꯤꯗꯨꯅ ꯑꯁꯣꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯁꯨꯝ ꯇꯨꯝꯊꯈꯤꯕꯗꯒꯤ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯀꯔꯤꯑꯣꯏ ꯇꯣꯝꯕꯒꯤ ꯃꯪꯂꯥꯟꯗ ꯎꯔꯛꯂꯦ ꯃꯔꯨ ꯀꯣꯛꯄ ꯃꯥꯅ ꯊꯤ ꯍꯥꯏꯕ ꯁꯛꯇꯝ ꯑꯗꯨ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯛꯅꯔꯗꯤ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯦ ꯑꯩꯕꯨ ꯊꯤ ꯍꯥꯏꯕ ꯅꯪ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯥ ngasi athibaise nangna phajalo kariguma phajanba ngamdaba tarabadi nang nang khangani aduga aigi mingbu toina kauduna nang laknaba nang khanglagadabani nang thongosi lonsilani nang kanana kadogeba aigi thabak nangna pigadabani nangna ibu laknaba aibu karemnabagi aigi thabak nangna pigadabani kariguma pidaba tarabadi nang yengo asumna maru kokpa saktam aduna mangonda hairiba nganglibado tasengmakti manglan nate adubu tomana tumma matamda mangonda uribadi mangoi kariyoi ubani tomana mit usilaga manglan duda mana karem nabai kariyoi he ai nangba koude kanana ai nangba kowi hairiba maru kokpaduna nangna kechu tawduna aiba kouba natra piyu ai tabak piyu tomana chalo he sakta aduga kechu kaina nang min kechu kobra ai nangba koude chalo ai ngakta puthage yade ai tabak pi tabadi ai chaloi natradi nang tholoi haduna ngarang ngangli maru kokpa saktam adusu pangchau chauba nate chorana fit ani mukti wangani ngarang duna ai tabak pi daba tarabadi nang chatpa yaroi nangbu ai jaigini tatna hairi tomasu mamit usinna adum hare fare nang thabak yamna palabadi tu ai gi maise uring khara thungmani ase phajana hangayo aduga uring singse chopkhayo toman adum hek harubadagi migup khare gi matungdadi tomig mamaya do adum uring chapire tasengmadi masi taibangni tomana mangda solibani mangda haijabani adu chappa loibadagi loire atai haro tomana yare thaba moloribadi yare yade ngasi gi pung tarani thoi landri phawba ai gi tabak pigadabani yade haro tomana haima asidi mata amani dana kari tabak pini ai kari haigani adum khalambadagi toman hare fare nangi thaba amaga haige ai gi mise larik hek pabaga adum pi tare ai gi mise khare sokpani hojisu ai larik paramani koksi am ngawe nahangna koksida mukta nambiyo nangi thabuk nese waido harakpadagi migup kharagi matungdadi maru kokpa kesuna magi makokta tamma nambirami aduga magi mahi angakpani magi mam nungaitaba larik paba matamda mapi tariba kayado adum nalamlaga mado phanbirami tomadi khangde loire pharani nang pharani tomna aseng pharadrane pharani hairo nattadi nang phamungdik singtharani iten telaba maru kokpa yengbada hinadraba saktam aduna makhongda paraga silakpadadi tomana masi tawgi yengo masi thik tawgi yengo asumna ngayaktang wakhan khallaba tungdadi wakhal ama lakle thaina ahan singna karina haibiramba libiramba hingchabi gi thabak pikiba nupa adigi wari duni silai masidagi tomana magi masam samna amakhak phurami aduga tomana piri se nangi thabakni masi chummu iting hallo chumhangadabani adumna haraga tomadi adum laikre maru kokpa kechuna samadu tapai aduga matin thak tuna mana chummi chumlibu khuding adum khoibe jelai
ꯑꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯆꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄꯗꯒꯤ ꯀꯦꯆꯨꯗꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯐꯅꯌꯥꯝꯅ ꯊꯦꯡꯂꯕꯅꯤꯅ ꯃꯈꯣꯏꯅ ꯇꯣꯝꯕ ꯀꯧꯕ ꯂꯥꯛꯏ꯫ ꯇꯣꯝꯕꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯀꯥꯗ ꯇꯨꯝꯂꯤꯕꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯤꯠꯇ ꯃꯪꯂꯥꯜ ꯑꯣꯏꯅ ꯎꯕꯅꯤ, ꯑꯗꯨꯕꯨ ꯃꯪꯗ ꯅꯠꯇꯦ꯫ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯒ ꯃꯈꯣꯏꯅ ꯇꯣꯝꯕ 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 ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯇꯣꯝꯕ ꯃꯤꯀꯨꯞ ꯑꯗꯨ ꯈꯛꯇꯗ ꯃꯤꯠꯁꯤꯜꯂꯛꯏ꯫ ꯃꯤꯠꯁꯤꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯩ, ꯑꯗꯨꯒ ꯊꯣꯡꯗꯨ ꯍꯥꯡꯏ꯫ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯂꯕꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯅꯤꯅ, "ꯑꯩꯕ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ?" ꯇꯣꯝꯕꯁꯨ, "ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯇꯨꯝꯊꯔꯝꯂ ꯃꯥꯜꯂꯦ꯫ ꯂꯥꯛꯑꯣ, ꯃꯤ ꯀꯥꯗ ꯇꯨꯝꯃꯨꯅꯨ, ꯑꯁꯣꯝꯗ ꯂꯥꯛꯑꯣ." ꯇꯣꯝꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯉꯣꯟꯗ ꯃꯪꯂꯥꯜꯂꯣꯏ ꯀꯔꯤ ꯎꯈꯤꯕ, ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ, ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯈꯤꯕ ꯑꯇꯩ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯅ ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯣꯝꯕ ꯊꯣꯔꯛꯏ꯫ ꯀꯥꯗꯨ ꯐꯣꯅꯥ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯍꯤꯞꯊꯔꯕꯁꯨ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯍꯥꯟ ꯑꯩꯅ ꯎꯈꯤꯕ ꯅꯣꯠꯕꯨꯛꯇꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯁꯛꯇꯝꯗꯨꯒ ꯃꯥꯟꯅꯩꯅꯤ꯫ ꯏꯇꯦꯟ ꯍꯦꯛ ꯇꯦꯜꯂꯒ ꯑꯩꯉꯣꯟꯗ ꯊꯕꯛ ꯄꯤꯌꯨꯒ ꯍꯥꯏꯅꯩ꯫ ꯑꯩꯅ ꯁꯝ ꯑꯃ ꯄꯤꯈꯤꯕꯗꯒꯤ ꯃꯥ ꯂꯥꯛꯑꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯪꯁꯤꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯅꯦ, ꯃꯈꯥ ꯇꯥꯅ ꯃꯪꯅꯤꯡꯉꯤꯅꯦ꯫ ꯀꯔꯝꯕ ꯖꯤꯕꯅꯣꯗꯨꯕꯣ? ꯀꯔꯤ ꯖꯤꯕꯅꯣꯗꯨꯕꯣ? ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ, ꯃꯇꯣꯝꯇ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯇꯣꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ? ꯃꯁꯤꯗ ꯊꯣꯛꯂꯤꯕ, ꯃꯁꯤꯗ ꯃꯔꯨ ꯀꯣꯛꯄ ꯀꯦꯆꯨ ꯑꯁꯤ ꯀꯅꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ? ꯑꯗꯨꯒ ꯀꯔꯝ ꯇꯧꯅ ꯑꯁꯤꯗ ꯂꯩꯔꯤꯕ? ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯤꯁꯤꯒꯤ ꯑꯍꯧꯕ ꯁꯔꯨꯛꯇ ꯃꯥꯅ ꯆꯤꯡꯂꯦꯝꯕꯕꯨ ꯇꯠꯇꯅ ꯁꯣꯜꯂꯤꯕ? ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤꯡꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯁꯤꯡ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯆꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫